Ngasi asi Good Friday oye. Good Friday asi Christian singitamakti yamna maruk oipa numit amani. Hantaki Sunday daki coming Sunday fawba si the Christian sing na Holy Week haina launa ye. Holy Week asi Palm Sunday daki hauraka Easter Sunday fawba numit mayam asi Holy Week manung da yawi. Holy Week asi Christian singitamakti yamna maruk oipa hapta oye. Ngashiki newsletter si the Holy Week si Ukhrul amasung Kamchong district da karam haina observe taw ke haibaki matang da social aspect oina shamrapta yangmina se. Holy Week manung si the school ayamba na shuti thanayi maru oina Wednesday or Thursday da ki Monday fawba shuti thanayi. Mapanda leipa singsu matam masida yum da halak thuna family gathering pangthokpa matam oyi. Ukhrul amasung Kamchong district si Christian majority oiba district oibagi Holy Week ki vibes si yam chawi haibiyai. Vibes yam chaw si religious aspect oibra natraga social aspect oibra atudi haipangamroi. Oida shu aikhoina kauroi katabati aspect mayam si isolation oina leipati nati mayam si interrelated oyi. Ningsingba yai Kamchong district kaitok tringai Ukhrul district ki 2011 census report matung yina 94.63% population sina Christian oyi, 4.10% sina Hindu oyi, 0.61 sina Muslim oyi, 0.35 sina Buddhist oyi, Sikh na 0.6% oyi, amasung 0.4% sina Jain oyi. Hujik di district ani kaitok amasung official census tawtaba jahi taramanga henkrapanina machine shu yam khatnaram kani haina thachai. Oira shu district anisiki indigenous population di 99.9% sina Christian oibani haibayai. District anisi the church rishing amaki mathakta lei amasung Christian denomination manga henna lei. Atoki marakta Baptist denomination sina majority oi. Mathanda Catholic, Seventh-day Adventist, Church of Christ amasung Pentecostal church oi. Christian the majority oirashu zilla anisi yamna secular oiba Indian Constitution na guarantee tawpiriba Sarva Dharma Samabhava equal respect for all faiths si ningthina ngaki athukitama Christian na majority oirashu dharma ataiki kume amasung maru oipa numisingsu mapungfana observe tawhan ki dharma ama na dharma amabu disturbance kreshu pitatana nungshi chana himina riba district oi. Holy Week ki maru oiban numit sing di Palm Sunday, Maundy Thursday, Good Friday amasung Easter Sunday sini. Biblical record matungin na Palm Sunday si Jishu Christian na may pak na Jerusalem da changpa numit oyi. Numit atu da Jerusalem da leipa missing na kona mana palm leaf pairaga Jishu bu welcome tawpa atu ning singdu na Ukhrul amasung Kamchong sila dushu kona mana pairaga church da program kaya paikhat na yi. Maundy Thursday sin Jishu Christian na mahaki disciple tarani thoibu cha kaupa the last super numit atu ning singbani. Good Friday sin mahakbu crucified tawpa numit atu ning singbani. Numit asida zila anisida leiripa Christian sing na fasting tawraga prathana tawna yi. Saturday numit asida Easter Sunday feast kitama kun ayamba na community fishing amasung hunting pangthoki. Easter Sunday sina Jishu Christian na mangkang dagi haukatpa resurrect tawpa numit oibagi Christian sing na harauta yamna observe tawki. Mode of observation si mapam gi chatna pi leiram kani. Tangkhu chati na majority oiba Ukhrul amasung Kamchong zila di ayuk anta cemetery da chatuna church ki sunrise service atuta pangthoki. Numit asita kun ayamba da ishape competition pangthoki loina na tungda community feast natraga family gathering harauta yamna pangthokni. Ukhrul da ahanba Easter Sunday observation si 1902 da oi. Kumshiki Holy Week ki first 2-3 days adu da district anisi da irangkaya thokpagi Holy Week asi mapungfa na amasung shanti oina pangthokpa ngamkira haina chingna bakhara leirami. Laipak fa na haibatare irang atu at least for the time being seta tawkre loina na Holy Week asi da ashok apan karishu leitata na mapungfa na pangthok thuna le.